Ngasidagi hauna Parliament ki anishuba tangka ki budget session famba hokre session asi lagliba April nipan fawba chathagani loinana punna sitting taramapan legani handaki session asida Rajya Sabha na hana leplamba pungfam adudagi pung taramapan gi matam fangani leibak asida COVID-19 gi fibam fagalakpadagi Lok Sabha amadi Rajya Sabha da member singna masa masagi hanagi famfam singda family amadi ngasi ayu pung taramathoidagi Houkhiba budget session asi numidang wairam pung taruk fawba chathagani budget session asi mari leinaba parliamentary standing committee gi fibam amade tongan ba ministry amade department singi demands for grants yengchularaba matung tha amaki tungda ngasidagi amuk hanna chathaba hobane amaromda ngasi Rajya Sabha gi chairman M Venkaiah Naidu na standing committee nipan na tawgada thabak thorom singi matangda warol ama house ta thamlaba yari